Tungan social media Amasung Sepongi Maru e Pau Kremiam the Tamsage, Hana Yanakhibagi Matung Rahul Gandhi Amasung, President Kargena, Union Territory Bill, Parliament Putokatabani Haina, Wall Kukizo, Intellectual Council na Taxilak Rehairi. Housing Satariba Parliament in Tamipamasita, Kuki Political Solution Bill, Putopi Nobo Wall Kukizo, Intellectual Council ki Makedigi, Congress ki Lok Sabha Mihut Oiriba, Rahul Gandhi Amati, AICC ki President Malik Arjun Kharge da Taksin Krehairi. Wall Kukizo Intellectual Council ki President Dr. T.S. Hawkip, Vice President B. Moy Sanate, S.T. Khaikhomang, Consultant Dr. S.S. Mate Amadi, Assistant Secretary Samuel Zona, Punna Kuyak Piba, Memorandum Amada, Lagliba December ki Tarikun Paba, Satakadoriba, Parliament ki Ningtami Pamasida, Manipur ki Housing Togliba Watogasi, Loishinba Yanaba Congress ki Makedigi, Jammu Amasung Kashmir ki Bipartisan Reorganization Act 2019 ki Makhada, Kuki Political Solution Bill Ama House to Putopi Haina, Pungdoki Hairi. Kuki National Army na 1947 ki hauna Kuki singi maram saba amasung democratic demand asigi warosin purokna bagi damakta mamang sahi 2023 ki August 19 amasung September 2 da Yanakhibagi Matung inna Puducherry ki pattern da Indian Constitution ki article 239A ki makhada Union Territory ki mawong da separate administration ki demand asi thabak to onthong na ba amasung mapung pha na bagi damakta handak ta KNO UPF na Bharat Sarkar ga wari sanakhibasu laikre haina phongdok le. High demand singasi 1947 degi Kuki National Assembly na Democratic Oipamong da Tandra Lakipa Matam Sanglaba demand amani hairi Madugi Matung KNO UPF ka Bharat Sarkar ga suspension of operations sathakraba Wall Kukizo Intellectual Council ki Matung nauna separate administration ki wari asi makha satharke bani Housing Lairiba Manipur State asida Kuki Amasung Maitei Punna Laiminaba haibasi oithokloi Maikei ani gi marakta I9 tanariba asina nangriba asig yenglurga amuk hanna lengak amagi makhada Kuki Amasung Maitei sing laiminaba haibasi oithokloi maram asina finance political solution ama parliament puroknaba Kuki Political Solution Bill asi puthokpiyo haina Wall Kukizo Intellectual Council gi maikedegi Congress ki lusingba anida pikhiba memorandum asina mayek singna phongdokli hairi Lusing Purel Korongan Bakuman Amadi, Kulngag liba isa singbu hek enai ena phaba thoklabadi, amukta udriba khongjang siba masung sangba khangdana, civil war soidana thokani, mama oibi singa isa singak sengani haina, Bisnupur district ki ima singa phongdokre hairi. Relief camp da leiba miyoi ama yauna punna miyoi ani siduna leiramle. Hiang thang da leiba Kamakya Pemton College ta hangba relief camp da leiba Nongmaithem Bolen masaki sahina kuntra ka taruk apokpa Nongmaithem Ibesa amadi Kaithel Manbi Kaithel dagi Johnson masaki sahina kuntra ka ni thoi apokpa Sembung kauba miyoi ani asi hiang thang pukri asoba mapal da pulap siduna leiramle hairi thodok asi ngarang nuthil pung 3 makhairom tarpa matam adwaida thengnar khibani haina pawsna makha tari